Online Manipuri numidangi pau miyeng tabiriba pumnamakpu thoilaisamna khurumjari. Kwagaitel 360 ki update gi lokhojarage sakhang dabasingna gampal amadi hayangda leiba kuki yum khara mai thadoklamli hairi. Pahargam terror attack ta chenabani haiba miyoi ahungi sketch release tawraklei. Pahargam terror attack ta chenabani haiba miyoi ahungi sketch security agency singna release tawraklei. Security agency singna phongdorokpagi matungina attack adu Pakistan da based tawba terror outfit Laskar-e-Toibana chathakibani hairi. Chenaba khudingmak faganaba kanba mawngda thiba humbagi thabak chathari hairi. Amaromda attack adu Laskar-e-Toibana chathakibani haina terror outfit asina claim tawrakli hiramasiga mari leinana. Union Home Minister Amit Shahna Jammu amasung Kashmir gi Lieutenant Governor Manoj Sinha amasung Chief Minister Omar Abdullah ga review meeting pangthokre. Saudi Arabia da chatkhiba Prime Minister Narendra Modi su mahaki khongchat tension duna India da yorakre. Mamangda Prime Minister Narendra Modi na terror attack adu akan mamongda condemn tawkhiba leikrabani. Prime Minister Modi na hai thodo sige tumba well soidana fangani mara leibasing kaidonungda lemna tharoi tamthiraba agenda asi India na kaidonungda mai pakhaloi. India na terrorism gi mayokta lepagi khongpham asi thodo asina amuk hana cheselhalle haiki. Mitai na leiri makai Kukisingda separate administration gi manglan kaidonungda mangfang na roi nandoluwang. Amuko ki President Fairojam Nandoluwang na haikre maitai na leiriba makai chin Kukisingda separate administration gi manglan kaidonungda mangfang na bangamloi. Kumja 1891 da songna kiba Manipur ningtam laningsing numit ka mari leinana. Amuko amasung thangmaiban United Club tak na senduna cherau chingda leiba thauba singgi khubamda pangthokiba haika leka tambagi thoramda wafam asi mangna phongdokibani. Mangna makhata na hai Manipur asi macheta na thugaina ba thengkhang kayarak honarakliba saphu sing asi ekhoina puna thongna fana thengnamminabagi tangai fadaba lei ngasi shuchin Kukisingda Manipur asi macheta na thugaina ba honarakli thawong ase ekhoina taraina lofam thokte. Manipur thugaina ba chatharakliba lanasida India gi aronba khut yawre haibasi Manipur Mipum khudingmakna khangnaraba wafamni adubo akhoi ipai pusingna ngak senuna thamlamba lamdam asi mito amatana lawkhiba yaroi. Chin Kukisingna sagaliba separate administration gi manglan asi kaidonungda mangfawngna roidaba manglani haiki. Ngasi pangthokhiba haika leka tambagi thoram aduga mari leinana mahana makhata na hai kumja 1891 gi lanfamda British landmi singi makhutta maithiragani khangna khangna lanthengna khiba thongna faraba ipai pusing adugi thongna adu ngasi soi khoigi I tongda yauri. Maite khoidi yengnabagi mafamda changjabagi lichat yaude lanfamda mai pakpa natraga aroiba mikup phawba lanthengnaramlaga thawai katpa haibasina mite ekhoigi chatnabini. Lanfam aduda mite lanmi sing maithirabasu ipai pusingna ulamba thongna aduna ngasigi mirol amadi tungda horakadaba mirolda achauba thongna ama piri. Khongjomgi lanfam aduda mite ipai pusing aduna British da changjaramlabadi thawai hingawrabasu tungda horakpa mirol singna makhoibu athawbani haina kaidonungda sonaramloi. Chahili singani henbagi puwari leijaba akhoi furup asi ipai pusing aduna ulamba thongna aduna akhoi ngasi ikai firuk khumdribani. Maram asina ipai pusingna ulamba thongna fabagi liklam adu ngasi gi mirol na tunggi mirol gi damak ngaklaga thamnabagi tangai fadaba lei haina sumangna makha chana phongdokhi. UKNA na Churchandpur Laijang Phai Kuki village ta open fire tawduna patrolling chatli. Operation da khulai kya fagat padana chana lalolup ani gilanmi ahum su fagat pangamkhre. Manipur gi ching amadi tampaki chingnaba mafam singda security force na thi humbagi thabak chathariba ngarang Imphal East district ki Haingang police station na konba mongjam chingkhong dagi khusu khulai kaya fagat pangamle hairi police tagi phangba paw asina hai fagalaba khulai sing adudi carbine ama magazine turret ka konana SL rifle ama kapayariba maru humfutara humdoi kapthokraba ahangba tokning kunthraga turret Charger yauba baw fengset ama yauri hairi nakala maromdana Manipur police na aina thingkraba lalolu KCPPWG gi active member ani state asigi tongan mafam singdagi fa pangamkhre. Imphal West district ki Kekruprat manakta leiba Mangal hospital manakta gi lup asigi active member thangmaibam polom laikai dagi Tony Singh kunthraga tare phagat pangamki farba mioi asi micha miyam dagi namduna sankai thumkai tawbada chenaba mioi ni hairi. Amaromda security force na Thobal district ki wangu yandangkhong dagi KCPPWG gi lanmi ama sufagat pangamkhre farba mioi adu Thobal district ki lamding Cherapur Thongnawjam laikai dagi Sorokhaiba Malemnganba Elias Ori kawi atopa thodo ama dana aina thingkraba KYKL gi active member ama police na fagat pangamki farba mioi adu Imphal West district ki Wangoi police station na konba hiang thang makha laikai dagi Laisram Nongdamba Elias Lanchen ba chahi 15 kawi hari. Manipur yauna India manungda leiriba internal conflict singna Pahalgam terror attack thon khibani Khawaja Asif
Manipur yauna India manungda lairiba internet conflictsing aduna Pahalgam terror attack thoankhibani attack aduga Pakistan gi hiram amatada mari leinade haina Pakistan gi Union Defense Minister Khawaja Asif na phongdokre April 3 AM news ki report amada Khawaja Asif na hai makhal khudingma ki terrorism gi mayokta Pakistan matam chupada lebli thaudo adu India gi internet conflict na thoan bani Government of India gi mayokta Nagaland dagi Kashmir faubadagi opposition kaya lakli Manipur da suhaukiba chahi ani rom asidagi tangdu laita da ba fibam amad lairibani mafam sing asigi domestic conditions sing na maram oiraga Pahalgam gi thaudo adu thokibani Government of India na miyam munam sinuna thambire haiduna Nagaland Manipur Kashmir amadi Chhattisgarh gi miyam Government of India gi mayokta kholau kaya lauribani maram aduna Pahalgam gi attack ki thawong sing asina thoan ba soiduna oigani asiguma thaudo ama hek tholakpaga Pakistan da hek tamak taina ba silaibak thibani haina sumangna makha tana phongdoki Amaromda terrorist singna Kashmir gi Pahalgam da terror attack chathaduna tourist kungataruk mihat thina hatok khibagi thawong adu Manipur gi Governor Joy Kumar Balana kan momong de condemn torokli social media da thagalakpa post amada Governor Joy Kumar Balana hai Jammu amasung Kashmir gi Pahalgam da chathakiba terror attack adu akan momong de condemn tawi laibak thiba thaudo adu da laikhidraba singi dama awawa phongdokli amadi aso apan nanghoraba sing adusu athubada fagalaktu na mausa gi punsi da hanjin mangamba oirasanu haina thongni jari haijal mana drabadi Manipur gi apun ba saktam ngak pangamloi Iraibang Manipur gi ningtamba ngangnabagi damakta ing 1891 da British ka soknakiba lanfam da thawaina pontha pikraba kheba chingda leiba khongjom la ningsing khubam da leiriba aikhoi gi athauba singi mafam da hika leika tambagi tharam asi April 19 khongjom de numit asidasu Manipur lengang na sinuna pangtholiba asi su yamna singthaningai ni adubu aikhoi gi luchingwa singna saruk yaduna athaubi singi Mafam da haikat leika tamduna ikai khumnaba ullaga thauba singi mafam da makhut makna haikat leika tamliba luchingba singna maraibak amadi leibak miyambu thamoi sengna nungsiba ngamdrabadi pumnamak aremba oigani khangfam thoi khongjom gi kheba chingda khongjom numiki palan pangthokpa haurakpa si kumja 1985 tagini adubu ngasi fauba maraibak ningba leikhiraba ikoi ga thauba singi mafam da haikat leika tamduna lakliba matam dugi lenga ki luchingba singa dugi marakta Maraibang ningba miyoi ama fauba yaudabagum tauriba si khwaidagi laibak thibani haiba yai luching bani miyam gi mihutni di hairaga Maraibak Manipur amadi miyam munungsiba ngamdaba masagi oijabata na mang thaduna thabak tauba singi masing yamlakpadagi apunbagi thauna pangal adu amata oina sagatpa ngamdabadagi Manipur machet kaya thokna thugaina ba ikhoigi afongba yeknaba singna landarakpadagi ngasi Manipur gi oiriba phibam asi oibani haibasi khangpham thoi aikhoigi laiwikraba ipa ipu singna chahi lising kaya dagi ngak senuna thambiramba Manipur gi apunba ngamkhai gi pak chawba kayano haibadu fauba mayik sengna khangba ngamdre masigi asengba khudam haibabu Manipur gi asengba ngamkhai gi saruk adu tasengna khangdokpa ngamdabadagi Indo-Myanmar border fencing khaba ngamdana haujik lairiba sini hiram asigi matangda Manipur lengak na mangjil thana chongthoktuna Myanmar ga Manipur ga lonariba ngamkhai gi asengba khangdokna balenga ani gi oiba survey tawbagi thabak paikhatpa su ngamdana lairi chairak sida ikhoi gi asengba ngamkhai gi saruk khangdringaida Barat lengang na border fencing khabagi thabak paikhatkani haibada Manipur gi miyangi mihut oiriba sing amadi leibak miyamna fan chongduna harauri masira maraibak nungsiba ima leibak ki yetu matonda pakpa lyric ama fauba manghaloi haina ikhoi gi lengang mapu oikhiba kayana chawthokna miyam mamangda phongdokkhraga thabak oina pangthokpa ngamdana tokhiba si yamna ikainingai ni luchingba haibadudi chinga khutka manana ngangthokhiba wafam adu thabak oina pangthokpa ngamgadabani hojik kuki terrorist singna Manipur da landaraktuna Manipur gi apunba ngamkhai manungdagi separate administration tanabagi akan balan changsilakpa hojik suleptri asigumlaba chahiani mapung phajilaklaba Bharat lengang na thabak oina pangthokpa sungamdri Manipur gi miyam gi mihut oiriba MLA singsu maraibak Manipur kannabagi wafam tungda thamlaga mot manadaba makhoi maselgi marakta amaga krak yengthinaba anauba lengak semnabagi haiduna michang khomnabagi landa thawai yauduna leiri masimakna yeknaba singna Manipur thugainaba honarakpagi lan asi chahi ani changsilakpagi achoba maram ama oiribani Bharat lengakna Manipur miyambu kayam yamna nungsibage loinana Manipur gi apunba saktam kaidana masak thokpa thabak paikhat pidana leiri maduna Bharat lengakna Manipur da yengliba miyeng asi karamba miyeng no haibadu aikhoi gi lengak loi oiriba MLA oiriba singna khangdana ningaidana leithokliba asisu angakpa ama oiri Amarom da lamda masida marai pakki damakta yaifanaba thabak tawgani haiduna masing thingamdana leiriba civil society singsu amato oina punsinduna maraibak Manipur kannaba lawfam thokpa thodang
ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ 12 ꯈꯣꯡꯖꯣꯝ ꯗꯦ ꯑꯣꯒꯁ 13 ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯄꯨꯟꯅ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫